Manipurgi irang asi purup anigi marakta thokpani terrorism amadi dharmaga mari leinade CM Sindoklaga kari reaction lakani habidusu khanthadaba yade Amit Shah Manipur thokliba tha taramapolom sujilaklaba kangrup anigi sathiraba lanasi Bharat lengakna loisinanaba honabagi mahutta mamang thaki puwariga sangdamnaduna lan loisinba matam sangki kani haibata natana lanasi illegal immigrants sing amadi narco terrorists singna thokhanba irangni haina Phongdokhre haujingna ethnic class ni haina Union Home Minister Amit Shah na onduna wangang bahorakle Manipur thokriba lanasi purup anigi marakta thokpani masida terrorism amadi dharmaga mari leinade haina Union Home Minister na Phongdokhre Wapham asi ngarang agenda Aastak 2024 haiba program amada India Today gi journalist Rahul Kanwal na lauba interview amada Home Minister Amit Shah bu Sardar Patel ga sangdam nakhibaga loinana mahak yamna sakti leiba Home Minister ni haina singthaki Adumakpu numit chatruk hena satharakliba Manipur gi lanasi laksinba karigi ngamdribano haina hangkiba wahangi paukhumda Union Home Minister Amit Shah na paukhum pikhibadi Manipur da thokliba irang asi ethnic class ni mamang thakta proof anigi marakta thokiba irang singdasu warosin purakpada matam sangna sangi sahi ahumdagi hena sangkiba ngaktani adubu hojik Manipur da thokliba irang asi Mausagi fibamda hanjinba horakle adubu Manipur da thokliba irang asi opposition gi kangpuna Parliament puthokduna ka hena irang hauhananaba maram ama ohele haina su Phongdokhre Manipur da thokliba kanglup anigi sathiba lanasi Manipur gi Chief Minister asi sindoklabadi kanglup anigi marakta tang taba ama purakpa ngamgani haina su miyamna hainari aduga karigidamakta Bharat lengakna Chief Minister sindoktana thamlibasi karigino haina hangba wahangi paukhumda Union Home Minister Amit Shah na Phongdokhibadi Chief Minister sinba haibasidi party gi oiba warepni Chief Minister sindoklaga madugi kari reaction lakani haibidusu khanthadaba yade Chief Minister Biren sindoklaga irang asi nemtharakani haibagi thajaba leite adumakpu Bharat lengaka muknariba kangrup animaka wari sanaduna tungkoiba warosinama puraknaba yamna kanna hotnari sungsoi soidana warosin purakpa ngamgani haibagi thajaba lei